Akasvani Imphal Chitrabhanu Chitrabhanu na pau pazeri ahanbada maru oiba pau lamdam asde leriba civil society organizations sing amadi lekai lekai gi club sing na sarkar ga puna hona minaduna drug mayta changsaliba lan asi mai pahanna ba hona minasi haina mukhyamantri nongthombam biren sing na appeal tori school tamliba mahiro sing da technology ka hena sinabagi polum hanthana ba online amasung offline anima punna sinana ba tangai fade haina pradhan mantri Narendra Modi na hairi Rashtrapati Ramnath Kovind Nagpur gi Indian Institute of Management gi expanded campus ngasi sangakre amasung leibasi da hojik fawada covid gi vaccine dose ko ti chama marfudara laktara ne pangi mathak ta kapkhre Manipur the war on drugs 2.0 campaign के मखादा security force ना दक फागत पगी थबक लेप न चथरी इम्फाल इसके नार्कोटिक सेल अमसुंग यादागे वॉलंटियर सिंग न पुनः होना मिनेदुना दक फागत पगी खोंसंग द सरुक याबगी दमकता मुख्यमंत्री नोंगथोंबम बिरेन सिंग न थगत प फोंगदोगली मुख्यमंत्री न हाई लमदमसदे लेरिबा सिविल सोसाइटी ऑर्गेनाइजेशन सिंग अमदी लेकाय लेकागी क्लब सिंग न सरकार बु मतिंग पांगबग लोनेना ड्रग की मायोते संगसलिबा लान असि माई पहानना ब होना मिनशी एकोई पुनः खुसमनदुना होनरबदी तमथीरबा ड्रग की समस्या अस्तेगी सोइदना ngakthokpa ngamgani amarom da Churachandpur police na Churachandpur da leba mi amadi ngara kani kilogram ama phagat pangam khre kuntra taruk suba Assam Rifles na su Singhat subdivision da leba mi amadigi ngarang sapon kep kun manga da hap na puramba heroin powder sing phagat pangam le hairi School tamliba mahiro sing da technology ka hai nasin bagi polum hanthana ba online amasung offline ani mapunna sinana ba tangai fadi haina Pradhan Mantri Narendra Modi na hairi National Education Policy NEP lising ani kun chanahambagi matangda hani yengsladuna Pradhan Mantri na National Curriculum Framework sembagi thabakta khumang choksun bada nungai ba phongdokhi New Delhi dangarang pangthokba mifam aduda Angawadi centers ndagi database sing adu school ki database ka mari leina hanbagi wafam su khanaki school tamliba angang singbu technology sinaduna chang naina haksel gi oiba checkup sing chathana ba su khangan ki Pradhan Mantri Narendra Modi na secondary school singi science ki laboratory singda mafam adugi longbi singi lebak le hau changeng tawduna lebak le haugi mawong khangdokpagi matangda miyam buningthina bhap tanbagi wafam su hogdokhi NEP hogdokpadagi lam kyada kanaba phangle hainasu Pradhan Mantri na haiki AIR News ka wadisanabada educationalist Sen Chowdhurin hai anobo siksa gi thausil asina leba sigi naharul singi sakti hengan hanbana pandam thamle Rashtrapati Ramnath Kovind Nagpur gi Indian Institute of Management IIM gi expanded campus ngasi sangakre Nagpur city gi warda rota leba mihal area da IIM Nagpur asilam ekar chama kuntrani thoi da sabani masili singni taramanga gi August tha da sangaki bani IIM Nagpur hozik mahero chatru humpuni panda management gi siksya piri campus asida high tech classroom kun training center kun mari amasung mi chamri phamba chanba convention center amalai ngasi gi thorum aduda Maharashtra gi Rajapal Bhagat Singh Kosayari Kendra gi Mantri Singh Nitin Gadkari amasung Dharmendra Pradhan su saruk yakhi BJP lusingba Tajinder Lal Singh Waghavanaba Mohali gi local court amana arrest warrant pikraba matungda Punjab amasung Haryana High Court na mahak pufana ba court ki khum adu stay tawkhre ngarang numidang chathakiba hearing da Justice Anup Chikarana BJP gi luchingba asibu matangi hearing numit me tara fawba thadanaba right takhi madig mamangda Mohali ki judicial magistrate na Punjab police ki cyber crime cell da Sri Waghabu faduna court adu da puthoknaba right takhi bani terrorist in a SIM card aran ba mong da sinaba amasung telecom gi dukan sing da ain kai ba yon ba thingnaba gi damakta Jammu Kashmir State Investigation Agency Siana Kashmir tampa ke mafam tarama panda thibu hum ki tabak chathakre terrorist sing amasung makhoi gi overground workers sing dar karba to sing amadi ati criminal sing na SIM card aran ba mong da sinaba gi thong hengkalak pa dagi thigum ki thaba adu chathaki bani sarkar gi paun hai Siana masigi matang da FIR tarama toy register tokre Tabiriba Pawasi Akasvani Imphal digini
Leibasida hojik fapada COVID ki vaccine dose ko ti chama mafutra lak tara nipan gi mathak ta ka khre ngarang khakte da vaccine dose lak tara manga lising nifu gi mathak ta ka khi kendra gi haksel amasung ya fayumbal mantraloy na hai hojik fapada chehi tara ni thoi digina tara mari faw gi manung du leiba angang singda vaccine dose ko ti mari hena ka khre aduga healthcare workers sing frontline workers sing amasung chehi tara ni pangi mataki miyoi sing yaungna masak khangdok laba beneficiary da precaution dose ko ti ani lak mafudra manga magi mathak ta ka khre Sarkan Hairi National Eligibility Cum Entrance Test for Postgraduate NEET PG lising ani kunito yekthok patawroi masi hana lepkiba matam me kunmatoi da adumak pangthokani Press Information Bureau PIB na NEET PG parikha yekthokani haiba paw adu aranbani National Board of Examination na asigumba notice amatta thokiba leite National Board of Examination in Medical Science na masigi mingda aranba notice thokpagi wafam sandokpasing warning pikre asigumba aranba wafam sing asil lawdana ba amadi NBEMBS ka mari leinaba pausing official website ta cross check tongna ba hairi ngaksel mantri rasna singh na hairi ngangkhagi lambu chakhothan ba haibasi sarkar gi ngaksel gi thousal thorangi maru eba saruk amani masina leba asigi suraksa gi lamda hena khongkhom chesel halagani New Delhi da pangthokiba Border Road Organization BRO gi humpu humdoi suba raising day gi thorom da wangang ba da Sri Rasnan hai masina ngangkhoi paringi manung hantin leiba mafam singda leiba miyangi punsi da awon ba purok pangam lagani mahangna BRO da technology mapung phana sinanduna makhoi gi sakti hengatana ba amasung ngangkhoi gi lamdam da infrastructure gi khongjal yangna sangotna ba su haiki Mantri na sen bache hilisang ani kunitoy kulundoy da BRO gi baze ke senfam chada ni fu hengal hantuna lupa ko ti lising ahum changay hon kiba adu paladuna leba asigi suraksa amasung ngangkhoi gi lam chakot han ba haibasi sarkar gi acherpa periam ni haina nahongna na ningsingki Meghalaya na yumbu oyuna silong da pangthokiba anishuba North East Food so ngarang do shinkre raija adugi amadi awang polam damda raija singi pothok sing malengi kaithel da yohnana ba entrepreneur sing amasung longmi singi platform ama oriba food so aduda awang polam dam amadi kha nongpok Asia gi leba singi pot leiba pot yomba amadi longmi kaya na saru yaki Meghalaya National Food Innovation Network na chingbaga khosamna duna ahanba food so lising ani tanamapanda pangthokibani Nepal gi saknareba chingkaba misa kamirita serpana malengi khwaidi wangba chingdon Mount Everest kuntarulak kaba ngamduna anoba world record thamkhre miyo taramathoi gi chingkaba kangbu ama lamjingkiba kamirita ama sumha gi team ngarang Mount Everest gi chingdol kaduna mahak masamangna thamkiba mamangi world record adu thugai ki makoina Everest chingdol yoraba matungda chingkhong gi base camp da aso engam yawduna thunglaki Hozik asi Mount Everest ka bagi matam oibana chingka ba miyoi cha kaya romna chingdol asi yawnana ba kana da bagi dam nungzu nusa gi fivam yengli Yising machama pan humbudra da Nepal gi Solukumba zila da pokiba kamirita na lising machama pan marfudra marida metha da ihan hanba oina Mount Everest chingdol ka bangam khi mahake mayam basu Everest chingdol taratre lak karure Nepal gi Tourism Department ki matung ina kumsi gi oina miyoi chahum taratre na Everest chingdol kana na ba thaurang tawri IPL cricket ki ngarang numidang Pune da sanakiba match da Lucknow Super Giants na Kolkata Knight Riders puran humbudra manga da maithiba piki atopa match amada Rajasthan Royals na Punjab Kings pu wicket tereta maithiba piki ngasi nungthil pung 3:30 da Mumbai gi Wankhede Stadium da Sunrisers Hyderabad ka Royal Challengers Bangalore ga sanagani aduga numidang pung 3:30 na Navi Mumbai gi DY Patil Sports Academy da Delhi Capitals ka Chennai Super Kings ka sanagani Thailand ki Bangkok ta ngasi degi hagodoriba Thomas and Uber Cup ta Bharat ke sanaru sing PV Sindhu Lakshya Sen amasung Kidambi Srikanth luchingani Thomas Cup asi nupa gi World Badminton Team Championship ni amasung Uber na nupi gini Championship animakta team tara group mari khaidukna sanagani Thomas Cup ki oina Bharat ki team da singles player ahum world number 9 Sen world number 11 Srikanth amasung world number 23 HSS Pranoy yawgani Aroiba da maruiba pau amuk hanna lamdam asita leriba civil society organizations sing amadi lekai ki club sing na sarkar ga puna honamina duna drug ki mayok te changsaliba lan asi mai pahanna ba honamina si haina mukhyamantri nongthombam biren sing na appeal tawri
School tamliba mahairoisinda technology ka hena sinabagi polum hantanaba online amasung offline ani mapunna sinaba tangai fadi haina Pradhan Mantri Narendra Modi na hairi. Rashtrapati Ramnath Kovind na Nagpur gi Indian Institute of Management gi expanded campus ngasi sangakre amasung leibasida hojik fawada covid ki vaccine dose ko ti chama marfutra laktara ni pan mathak ta kapkhre paulu seri.